MLA KEC leikidabagi aroiba mathong mangam pangthokre Hayeng Leingakki Loishangsing hap holiday Laothokhre pawasi kangla pau sedagi lokhutjabane masagi anaba manangarang leikidraba tadubi esigi MLA hanagi fishery amasung tribal affairs and hill minister KEC gi thawai yaugdraba haksang aroiba kainabagi thauram ngasi mahaki lamfelda leibo office residence quarter da pangthokre thauram aduda minister Govindas minister awangbo niumai CLP leader Okram Ibobi, Deputy CLP K Ranjit, MLA O Surjakumar, MLA TS Arun Kumar, MLA Nasir, Hanagi MP Dr. Lorho, tongan ba CSO gi lusing ba kaya amadi, tongan ba lining gi lusing ba kaya saruk yakhe. Thauram aduda Manipur Police na gun salute piduna laikhidra ba thawai na mapugi laikolda ingna singna lairuna ba ikai khumna ba udkhe. Saruk yakhe ba singna laikhidra ba kaya sigi hinglingaida tauram ba thabak sing amadi. Mahakna pamjaram ba wakalon singtha baga loinana mapugi laikolda ingna signa lairuna ba thaunekhe mahaki haksangda laikatlaba matungda mahaki thawai yaugdraba haksang aroiba mathong mangamgidamak mahaki khungang makhan khumanda pukhe thauram aduda awaba phongdokladuna CLP leader Okram Ibobi na hai laikhidraba kaya siga political party punna thabak tawminaramdrabasu apunba Manipur ama oinabagidamaktade hiram kayada thabak tawminakhe mahakna ngamloidabada thajaba pigande principal ama ngangna sachaba ing tapaluchingba amane mahak laikhidabada mahakna kalamba mafam hangduna leihore khanbada awaba ma oire mahak loina hobasingna asugwara basina de leihoriba mahaki imung manungde kari oiramgani khanbada hena awaba oire haike amaromda NPP Manipur state ki president tadubi esigi MLA KEC na laikhidabada NPP Manipur state ki maihidagi awaba phongdokpa amade laikhidrabagi haksang mahaki khulda pukhibada aroiboina unahobagi thauram lamfelda leiba laikhidraba MLA ge residence quarter da pangthokhe thauram aduda NPP ki National Vice President Yumnam Joy Kumar, NPP ki MLA Onalini, KH Loken, Nurul Hasan, TH Santi Yauna, NPP ki thaupuba sing saruk yakhe. Thauram ga mari lainana Y Joy Kumar na lusingduna, KEC ki thawai yaugdraba haksangda laikatpaga loinana, awaba phongdokpagi wafam sing thamkhe. Thauram ga mari lainana Y Joy Kumar na laikhidraba, KEC na NPP ki State President ama waina party asigi chawkhanaba yamna kanna hotnakhe. Political party amagi lusingba oirabasu atopa party ga hunaraga masagi oijaba phangnaba thawongda thajaba thamkhidaba miyamgi tawpham thokpa afaba thabak tawraga miyamna thajaba thamlakadabani haina thajaba luchingbane mahakna hojik leiriba muknaba asi mataw karamna loisingani haina yamna wajaramme chingamadi tam kaina danaba mahaki araiba wakhal sejinaduna honaramme mahakna pamlamba sing thabak ton thokpada chawkhatpa Manipur ama soidana oirakpa ngamgani haina thajaba lei laihoriba ikhoina lusingba sina hotna biramba sing pandam fangnaba puna hotna mina si haike CM Biren da Bondhu haina Kouhanningdrabanina Kouraroi Mr Biren haina Kouragani K Ranjit pawasi kangleipaki maira pause dagi lokhatjabane Manipur ki Chief Minister Biren amasung Congress ki MLA K Ranjit anigi marakta phongdoknarapo wafam singgi manungda yamna taba nungaiba wafam kaya su yaure Chief Minister Biren da MLA K Ranjit na Honorable Chief Minister Biren haidana Bondhu haina yamna nungsina kaurubada Chief Minister na mimang thokna asawbu phongdokhiba dugi matangda ngasi mayang Imphal Kendrada Lok Sabha gi MP angomsa bimol okpagi thauramda K Ranjit na wangangladuna wafam asi phongdokhibane thauram adude MLA Ranjit na makhata na phongdokhibade Chief Minister Biren na mangonda Bondhu haina Kouhanningdrabanina amukhanna Kouraroi Mr Biren haina Kouragani Biren bukari yengduna kalakadoribano haina MLA K Ranjit na phongdorokhe mahakna hai Chief Minister da Bondhu haina kaukhibasi numit kharanigi mamangda AICC gi pauktak makhada Bharat pumbagi oina state ki block congress committee na sillaga state singi magi governor da hojik Manipur gi lairiba issue asi loisindabagi Adani group ki scam mayam adu Bharat pumbagi praja miyam da khanganaba governor da thomjinduna memorandum pisinbada AICC gi pauktak matunginna MPCC na sinduna governor da memorandum pisindringai mangoina na discussion pangthoktuna khananainabada state amagi Chief Minister da constitution na piba right adu Chief Minister na sizinaba haitre Manipur si mangba tare sizinaba haitrabade Chief Minister amagi mathau adu tawpham khangdrabanina nang Chief Minister oibato u Bondhu haina phongdokhibade Chief Minister oininglavasu irang faraba kanda amuk oyo haujikti irang asi laksinba ngamdrabanina matam khara potharo haina maduda Bondhu kaukhibane maduna famthadu u haiba wafam ama hairubaduda Bondhu haina panbada sauribasi haujik viral oiribasi haujik sugnu kendragi MLA oiriba tam taruglak bot kare ahan boina bot BJP party dagi karakhe
Laikhidraba wahengbam nipa masana Chief Minister oiba amadi Thongju Kendragi karakpa speaker Dhananjoyna matamduda sarkar thugainabagi speaker gi kem tawduna laiba matamda hauzik Chief Minister oiriba N Biren asi paumi ama oina matamduda paw lawba lakhe maduda tada Biren kaurubada sahi hangnabada sahi yamna hanaba natabanina bai Bondhu haina ming kaunakhibanai Bondhu haibasi yamna lemba ahal laman singna nungsinabagi minggaw oina kaunarambane Biren mahakpu 2002 gi election da midterm poll tawbada vote karaktuna DRPP dagi singjang paiduna Manipur kananaba sahit minar makhongda wasakpa laikhe maduda Manipur asi kanda kangadawba mankhe matamduda aikhoi tamo ibobigi Congress ta leiringaida DRPP dagi Congress ta songsilakhibanai matamduda Manipur da 10 schedule laitre matamdudagi hauna nungsina tinakhibadudagi Bondhu haina kaukhibani haire MLA Ranjit na makhata na phongdokpada Honorable Chief Minister Biren na Bondhu Kouhanningdrabanina Sungkau Kouraroi wa ngangbadasu Mr. Biren haina mention tawragi haina phongdokhe Sugnu Kendragi matangda Mr. Biren na MLA ai isade Kuki na mai thaduna talakpadagi chelakhrabani haina phongdokpaga loinana Sugnu Kendra hundoklamlaga Imphal da chelaktuna lakpa amanna aigumba Chief Minister amada Bondhu haina kaubase wa ngangdringaida munna khallaga aina oiriba pham Chief Minister asi oiningdana oiba natte laibakta tambani haina maraibakta kamakhutna thaduna viral oiriba adu amukta miyamna yengbiyu haire ke Ranjit na makhata na hai karigidamakta Chief Minister oiba tu hairibano haibasi kalakpadagi hairibara kalakanu haiba wafam CM na phongdokhiba adu laibak thibane kalakpagi wafam su leite karigidamak kalakadawribano 2023 gi May 3 gi numidang wairamdagi Churachandpur district amade Bishnupur district ani gi torbungda maitai singi yumai tharaga haurakhe kiningai oiba sahi taret khuntakpadagi hena sathiba ma oiriba haujik loisanba ngambagi mami uba phangdriba haujik thokliba lanasi nongmadi Chief Minister loisangane BJP gi double engine laingak Delhi dasu BJP Manipur dasu BJP Prime Minister unaraga loisanaba opposition gi side gi hanna na taksin bagi mathakta Assembly famnaba phongdoklabasu tabidana laire irang hauba sahi gi aroiba assembly dasu MLA Ranjit isamagna Police Department ki discussion tawba matamda Chief Minister da hangkhe laibaksi misi mina mirau kholtana thalle asengba wafam phongdokpiyo home gi thabak asi kanana paire Union Home Minister Amit Shah na paibra natraga Chief Minister na pairibra haina hangbada Unified Command gi Chairman Laothokhre haina khumlakhe Chief Minister ama oiraga khumlakhiba paukhumdu misi mina mayamsi ai khangde ude haibaga chamanai madugi matung kautrukta drone bombing da mauna ha ma siba moirang koirengi yumda bomb kapsinduna arangfam hatpagi matamduda amuksu Chief Minister na drama ama muktawe Chief Minister na yanaba Minister amadi MLA khara pullaga Governor da State asigi Chief Minister na memorandum ama mangondagi lauthokiba Unified Command gi Chairman adu amuk hanjalan biyo natravade Chief Minister famdagi resign tawragani haiba wafam phongdokhibasi miyamna khangnaraba wafamni haina MLA Ranjit na phongdorokle MLA Ranjit na hai Chief Minister na phongdokhiba wafam adugi mahut haujik yamna luraba misi mina drone missile bombing chatharaklabada Bharat ki Home Minister amadi Prime Minister da satuna thong thilugadaba matamduda somdana Governor da memorandum pisinduna pham thadokani haina drama tawduna laikhe madugi matung tumina laisankhraga handak 2024 loiramdaida jiri da thanipan gi angang yauna miyoi taruk November 18 da suda laibasingna lanfa waina faraga yamna minungsi leitana sahi nipan gi nupi masa fauba gang rape tawduna hatkibagi wafam makhata na December thada 57 Mountain Division gi ke manungda sangkhiba Kamal Babu nungthil pobop tamangkhiba kaya asi thauna fana Chief Minister ama waina wangangla kadra khaluraga madugi ona tainavada Vijay Divas ki palanda Chief Minister na intelligence na pau piraktaba tha taraga mari taraga manga subadagi cyber crime fail waina phongdokhiba adu praja miyamna misi mina aikhoibu ngakani haida leiriba army ke manungda mi mangkhibagi niknik lauduna leiringaida Chief Minister na karigumba khara tawrakani khalingaida Intelligence Department na pau piraktavadagi cyber crime fail waide phongdorokliba si Manipur miyamda complaint tawraga khangba ngamba CMC to haidragade oyu haigadra haina MLA Ranjit na phongdokhe Kuki ani Tekta Kaidana Khutsinnakhre pawasi Kangleipaki Maira pause dagi lokhatchabane makhongna thongna kaksingda leiba dukan amada pochai leiba lakhiba Kuki nupi amaga angang amaga khudong thiba matana ngandana Tekta Kaidana police ki makhutta Khutsinnakhre pawasina hai none dagi jelu paite mapuroiba T James paite haidiba nupi asi
ngarang Kakchingda leiba dukan amada pot leiba matamda sel pinaba Google Pay tawbada Kuki ni haina khanglakpadagi miyamna arambai tiangol 59 Kakching khunau unit ta Khutsinnakhre tungda nupi adu Tekta Kaidana Kakching police ta sinakhi haire ningsingba yabadi hawjik leidiba irang asida maitaygi miyoi kaya Kuki na namna taba mafamda sangkhibada ngasi phawba phangba ngamdana leiraklibane